Akasvani Imphal Kshetrimayum Chitrabhanu na pau pazeri ahan bada maru oiba pau. Manipur Police na tongan bazila singdagi aina tinkraba lalholub anigi miyo humpare. Numimbari ni chupna chatarakpa anisub ekoigi Imphal International Film Festival lising ani kunmanga ngasi loshilagani amasung Uttarakhand chatariba kuntrani pansuba National Games ta Manipur ngasi gymnastic medal round sanagani. Security Force na Churachandpur District Magistrate amasung Forest Bivaka punna kusam naduna zila asigi sangai kot police station manung chanba ji Molian village da ain kaina tharamba popi pambi sing yanda tuna manghan kre police ki paung na hai lam ekar manga da tharamba popi pambi sing adudegi kani kilogram kun manga rom lokdaba yai amorom da Manipur Police na Imphal West zila gi naga mapal kangzabi lerektegi aina tinkraba lalo lop RPF PLA gi myoy ama phara ba myoy adudegi chaka ani pamba gari ama mobile handset ani phangle miyu ase naga mapal amasung uripoki akoibada miyam degi namduna sel khaibada chenabani hairi Manipur Police na UNLF Pambai gi miyu ani Imphal West zila gi naran konjindagi farba miyu sing ase Greater Imphal area gi miyam sarkar gi karmachari sing amasung tukan sing degi namduna sel khaiba aina yadaba mongdo khuzukulai sing lalombada chenabani hairi makoidigi magazine yawba .32 gi pistol ama chaka ani pamba gari ama amasung mobile phone ani fagatle Numi mari ni chupna chatarakpa anisuba ekoigi Imphal International Film Festival lising ani kun manga ngasi loshilagani Thorum ase Manipur State Film Development Society amasung Manipur State Film and Television Institute ani nakusum naduna shinbani Loshin bigi thorum Imphal gi Palace Compound Labor City Convention Center da ngasi nimidang wairam pung manga da pangtokani thorum ase da pung cholom folk narrative amadi basanta ras utkani documentary project development workshop amadi screenwriters lab ki saruk am oina pangtokiba atho hen tanabada mukung motang takraba filmmaker amadi screenwriters sing dasu mana sing khusin nagani MLA M Rameson ngarang kakching kendro manung da labor lambi sing samjim begi tabuk chathariba adu ying sing kre kongchet adu da Sri Rameson hai kendra asigi lambi sing matang kuina chatna begi damakta PFF block technologies naduna samjim begi tabuk chathari mahakna hai kakching kendra gi laiba lambi sing da PFF block technology da sahi tara hena chatkadaba adugma lambi semba gi thorang koigi hojik laiba sarkar sigi honorable chief minister N Biren Singh amadi PWD Minister Sri Govindas Konthojam gi luching makhada Kaching Kendra gi manungda leiba lambi singsi chatpada yam nungainaba nung tarakpa matamda laikhom thoktanaba akoina masi kanna thajabani amorabusu development haibasidi praja gi lepa yate thokliba irang chathariba hojik leiriba crisis si hojik shanti su numit kayani si hojik shanti leirabanina thabak si su akoi amuk hena yang na toksinaba gi akoi thorang kan hona jage Hidak mana siznabagi amang basing mahirusing da ningti na kanganabagi pandamda National Tobacco Control Program makada District Tobacco Control Cell Imphal West na sinuna nongmagi oiba mahirusing awareness program amangarang haibong popi high school da pangtokre Jivan Hospital kakching lingkat ke bagi taramari shuba kumon thorongrang kakching lamdong daleba hospital asigi hall da pangtokre thorom adu da jila asigi deputy commissioner Rohit Anand hanagi mantri amasung senior citizen forum kakching president Nomaitem Nimai saruk yakhe Senapati jila gi manungtan leiba Imisi Frost Village sem ki bagi Silver Jubilee thorom ngarang pangthokre thorom adu da saruk yakiba MLA Loshi Dikon hai khul asigi apaba magun sing miyamna singtha bukaluna na model village ama ohena na bahonari khul asida ahong bakya produktuna chakot makerom da changsiliba asi thangnaba khul singna tamjeningai ni numit asigi mari lenana nargi oiba thorom kaya su pangthokhi District Administration Nono Amadi Emporium Skill Training Institute Pune Sinduna Employment Link Career Guidance Program ama None Zila Gilongmai Part 3 da pangtokre maduda lamdam adugi tongan ba school amadi village ki college singi mahiroi humbudra hemena saru yakhi thorum aduda aviation hospitality overseas ki sector singi maramda resource person singna wa ngangki Nomogi oiba NSS orientation program ama Manipur University gi National Service Scheme NSS cell na sinduna ngarang university asigi court hall da pangtokre Sosata cleanliness program gi saruk amoina pangtoki bathorum aduda university asigi vice chancellor Professor N Lokendra saruk yakhi All Manipur United Clubs Organization amuko gi kuntran tuisuba
Mapok kumang kamari lena idan tawbagi thorum ama ngarang rimsta pangthokre ngasi phabu chethagadaba idan tawbagi thorum asi Imphal West District United Clubs Organization amadi Imphal East District United Clubs Organization ga amugo ga kusumnaduna shinbani ana laying da tangai faduna changliba I kharada orbersu menkhanabigi pandamda idan tawbagi thorum asi pangthokpani hairi tabiriba paw asi Akasvani Imphal dagini Uttarakhand chathari bakuntrani pan suba National Games Manipur ngasi gymnastic medal round amadi fencing ahanba round sanagani masigi matang da games asigi Manipur gi chief demission morangthem right chandana Akasvani Imphal gi pa kambud ashumna hai Manipur gi timna atayar suba National Game Uttarakhand da pangso gi bisida asi sanagadaba gymnastic ki medal round manga khaglei masida Manipur gi sararoi singna medal round si yawgani fencing gi di kun lei bomba pun se kharla pa haridwar da masi first round sanaba hawgani aduna ko gi hajujik lei ba medal teli gi position si gold turning toy silver turning toy bronze taramari total da 38 medal pungduna koi lady mayam puna Manipur gi da bokta lining view Games asida Manipur na sanagi taran thoi lupa gi taran thoi senjing gi tara Manipur na takaman kuntra nipan phangduna nipan subam mafam da leri services post control board na sanagi nifuni thoi lupa gi tara tur amasun senjing gi tara humde pun na takaman humudra ma thoi phangduna ahan bada aduga Karnataka na sanagi kuntra lupa gi taran thoi amasun senjing gi tara tur pun na takaman yankai nipal phangduna anishubada amasung Maharashtra na sanagi kunmanga lupa gi nifuni thoi amasung senjing gi nifu tur punna takaman chama taramde phangduna ahum subam bafam da leiri Election Commission of India na seat humbudra leba Delhi Vidhan Sabha Mikal gi fall lokthokre Mikal asida BJP na seat nifuni pan phangduna chawna mai pakle Aam Admi Party na seat kungani toi khaktamak phangle chei kuntere rongi matungda Aam Admi Party bu mai thiba piduna Delhi da BJP na anoba sarkar semlagani ngasi phongba pauche singe maru oiba pausingi damakta hauzik Okram Umadini lere Umadini Thagachari Chitrabhanu Lambi dagi Governor Delhi yausinkre Chief Minister N Birensu ngarang numidang Delhi da changsinkre haiba pauna Sangai Express Manipuri edition gi ahanba paw oiri MLA tarukki disqualification hearing judgment reserve tawduna thamkre haiba pauna pawche asigi anishuba headline oiri masiga manaba paw Ichel Express dasu ahanba headline tawduna fongli Assembly da no confidence motion thangatnaba amasung saugatnaba gi thawrang pumnamak loikre mifam hodringai da center gi luchingba singna kari tawrakadagi haiba dudi khangba ngamji haiba pauna Huyan Lan Paugi banner headline oiri Naharol gi thaudangdana CM Biren na luchingba mioi taruk charter flight amada Delhi pangkhre Delhi chatringai mang oinana no confidence ki matangda kupna khanakre haiba pauna banner headline tauri Delhi da chahi kuntaret ki matungda BJP ne assembly mikhal da absolute majority fangkhre BJP na chauna mai pakpagi harawba phongdokpada saruk yanaba CM Biren Delhi pangkhre haiba pauna Manipur news ki banner headline oiri masiga manaba pausing atai pauche singda su phongba thengnari State asida santi hanjilaknaba sarkarna angamba thakta hotnari police station khudingmakta poni yangkhai dagi tadana thamnaba khanari haina CM na phongdokhiba wafamna Manipur news ki ahanba lamai da phongli Pambai na luchingba UNLF ki lanmi sanglup MPA gi kunchani pansuba mapo kumon gi yaifa paujel pirakli amadi koireng na luchingba UNLF ki lanmi sanglup MPA gi kunchani pansuba mapo kumon gi yaifa paujel pirakli haiba paw asi Naharol gi thaudang gi ahan balamai da phongli paw asi atai pauche singi ahan balamai da phongba thengnari Apunba pangal sagatpada miyamna thaudang lobiyu haina koirengna luchingba UNLF na appeal tawrakpa amasung Manipur miyamgi aningba apambagi wangmada chatloi haina pambaina luchingba UNLF na phongdokpa wafam sanalebaki ahanba lamai da phongli Sarkar na santi hanjil hannaba kanna hotnari haina Chief Minister na phongdokhiba wafam Morning Bell gi ahanba headline tawri MLA tarukki disqualification case ki warep reserve tawkhre MLA taramathoi gi maraibak speaker gi khutta leire haiba paw asi Sangai Express English amasung Imphal Free Press ki ahanba headline oiri Chitrabhanu Thagachari Umadini aroibada maroiba paw amkhana Manipur Police na tongan bazila sindagi aina tingkraba lalhulup anigi mi ahum phare Namit marini chumna chatharakpa anishuba ekhoigi Imphal International Film Festival lising ani kun manga ngasi loshilagani amasung Uttarakhand chathariba kuntrani pan suba National Games Manipur ngasi gymnastic medal round sanagani paulizare